IMPHAL DIMAPUR LAMBI की Sekmai Police Station MANAKTA National Highway PAKTHOK-CHAOTHOKPAGA मरी लैनाना जंगल कटिंग तौगदबा MARAMNA LAKLIBA Tang 15 अमसुंग 13 11 KV line Sekmai feeder Konba Mapham Shing power shutdown Leigani HAIRI Wafam asi Manipur State Power Company Limited Kangpokpi Subdivision ki Deputy General Manager na power shutdown taunaba khangalakibani. Shutdown asi hayeng ayuk pung mangadagi nungtil pung mari fauba oigani. Hairiba pungfam asiga chap manana Mathangi numit Tang 13 11 KV line Sekmai feeder na Konba Mapham Shing power shutdown makatana Leigani HAIRI. Power shutdown tobugi wafam asi NSC Project Private Limited na IMPHAL DIMAPUR LAMBI ki Sekmai Police Station ki gate nilakuthi faubugi marak asi 4 lane da on khatbaga mari leidana jungle cutting ki thabak paikhatkani maramaduna mafam asi fauraga chaliba IST line sing shutdown tobinaba Kangpokpi Subdivision ki Deputy General Manager da aiba chero thaduna khangan balaikrabani